ꯍꯥꯏꯔꯤꯕ ꯌꯨꯅꯤꯠ 2 ꯑꯟꯗ꯭ꯔꯣ ꯕ꯭ꯔꯥꯟꯆꯁꯦ ꯁꯁꯄꯦꯟ ꯊꯝꯖꯔꯦ ꯍꯧꯖꯤꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯀ꯭ꯋꯥꯇꯔꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯖꯦꯅꯔꯦꯜ ꯀ꯭ꯋꯥꯇꯔꯗ ꯀꯧꯈꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯆꯠꯊꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯖꯦꯅꯔꯦꯜ ꯀ꯭ꯋꯥꯇꯔ CMPꯒꯤ ꯖꯒꯥꯗꯅꯤ ꯑꯩ ꯏꯁꯥꯃꯛ ꯃꯨꯅꯤꯟꯗ꯭ꯔꯣ ꯃꯉꯥꯡ ꯀꯃꯤꯁꯅꯔ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯖꯦꯅꯔꯦꯜ ꯀ꯭ꯋꯥꯇꯔ ngarang January ki tang 2025 nungdin waramda yamna thoning da ba laibak thiba thawdo ma thokpagi paw ma phangi hari ba thawdok si akoina khudak swift action moina Arambai tengol jene quarter gi CMP gi team sina yengsan jabada Arambai tengol yoromba adu Arambai tengol yawdaba mioi khujo kharagi geng amana masagi vested interest ta tabak torambagi mami khara ui khudakta masigi pose makhatana yengjan jabda leiriba unit 2 androgi amasung yaripoki part khara sigi commander sida pau pirambagi langlanangji leite tabak torbi mioi singchina aduga loinana sigumba tabak si torambagi damakta akoina makhatana yengjanbada jene kwata dasu masiga mari lenaba pau pirambagi adu malanglang jin amta leite sigi pausi khudakta khoina leibiri baisina khoi khoi panamoksina swift action tawrakanduda maduda chenabane haiba mioi taruk akoina phagasai aduga loinana ain gyoiba makhata ba cheraki investigation gi manung channa police station da khoi chinajaki masigi makata ba follow action moina hena asumba langlang jin putoktuna mara laiba miyo singdu cherak phangna bo honabagi process ta Arambai tengol jene quarter na haiba unit 2 andro branch se suspend thamjare hojik aduda leramba miyo singdu akoi jene quarter da Arambai tengol gi jene quarter da kaukhatuna makha tana akoi internal investigation ama chathajari akoi Arambai tengol loboi kai kumna jai police ta corporate makata na tawgani aduga kanagumba chenaba makata na leramagasu hairiba koi gi CMP Arambai tengol jene quarter gi investigate tawraga leiriba process gi manungda miyo singje mara lerame na leiragadi makata na koi gi miyo singdu police ta sinaduna corporate tawjagani aduga ain gi charak phangna monabda koina mateng pangjagani loisan jarakpada Arambai tengol na ainbu ikai kumna jai tangai phadna khoi lining laison gi ipana le punat ki oibo ponamada akoi changjan jarakpani adubu laibak tiba May 2023 gi May gi laibak tiba thodok sina marum raga akoi hairiba mongma tawsida lakhibani adubu masigi sina tangai phadawo oigibanina oigre akoi ain gi oibo pota kanima mikum tada madubu madugi against sanabagi wakhalo leijade aduna police ki investigation makata na satharak pada Arambai tengol na corporate tawjagani madubu ikai kunabu chagani